ꯚꯤꯗꯤꯑꯣ ꯌꯦꯡꯕꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯄꯀꯣꯔꯥ ꯊꯣꯡꯕꯅꯦ. ꯁꯤꯗ ꯄꯀꯣꯔꯥ ꯂꯩꯔꯦ, ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯩꯔꯦ, ꯉꯥ ꯑꯇꯥꯎꯕ, ꯑꯗꯨꯒ ꯉꯥ ꯃꯔꯨꯝꯁꯨ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯗ ꯁꯤ ꯀꯩ ꯍꯥꯏꯕ ꯑꯈꯥꯕꯤ ꯉꯧꯕ ꯍꯥꯏꯇꯥꯔꯦ. ꯅꯣꯡꯃꯪꯈꯥ ꯃꯄꯥꯟ. ꯍꯣꯏ. ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯨ ꯌꯥꯎꯋꯦ, ꯁꯂꯥꯠꯁꯨ ꯌꯥꯎꯔꯦ. ꯑꯗꯨ ꯉꯁꯤꯒꯤ ꯆꯥꯛꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯕꯣꯛꯅ ꯁꯦꯝꯕꯅꯤ. ꯂꯣꯏ ꯊꯣꯡꯕꯅꯦ ꯃꯥꯅ ꯍꯥꯏꯕ. ꯄꯨꯝꯅꯃꯛ ꯃꯥꯅ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯅꯩꯗꯤ ꯅꯩꯕꯅꯤ. ꯆꯥꯛꯁꯦ ꯇꯣꯡꯍꯜꯂꯒ ꯊꯥꯗꯣꯔꯛꯑꯦ. ꯁꯥꯒꯠꯂꯛꯇꯧꯗꯤ ꯃꯥꯜꯂꯦ. ꯅꯩꯅꯦ. ꯍꯧꯔꯒꯦ ꯒꯥꯏꯁ. ꯀꯣꯟꯅꯕꯨꯗꯤ ꯉꯥ ꯃꯔꯨꯝ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯒꯦ. ꯄꯀꯣꯔꯥꯅꯤꯗꯣ, ꯄꯀꯣꯔꯥ ꯊꯤ ꯆꯥꯎꯋꯦꯁꯦ. ꯆꯥꯎ ꯍꯥꯏꯕꯅꯤ. ꯉꯥ ꯃꯔꯨꯝ ꯑꯅꯤ ꯁꯨꯕ꯭ꯔꯥ ꯅꯪꯒꯤ? ꯑꯅꯤ ꯁꯨꯗ꯭ꯔꯕ? ꯅꯪꯒꯤ ꯃꯇꯣꯟ ꯑꯃ ꯍꯥꯞꯄꯤꯒꯦ. ꯆꯥꯛꯁꯦ ꯌꯥꯝꯗꯧꯗꯤ ꯃꯥꯜꯂꯦ. ꯑꯩꯒꯤꯗꯤ ꯃꯇꯣꯟ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕ. ꯑꯃꯨꯛ ꯎꯠꯂꯝꯃꯣ. ꯁꯣꯔꯤ. ꯃꯍꯤ ꯍꯩꯗꯔꯣꯔꯥ? ꯍꯣꯏ. ꯄꯣꯊꯕꯅ ꯐꯠꯇ꯭ꯔꯣ? ꯊꯨꯒꯥꯏꯔꯣ. ꯆꯣꯞ ꯍꯩꯖꯜꯂꯣ ꯑꯩꯒꯤꯗꯤ. ꯇꯣ ꯅꯪ ꯍꯩꯖꯔꯣ ꯌꯥꯔꯦ. ꯑꯣꯀꯦ. ꯑꯩ ꯐꯨꯔꯤꯠꯁꯦ ꯅꯪ ꯀꯩꯅꯣꯁꯦ ꯍꯥꯞꯄꯒꯤ ꯂꯣꯏꯅ ꯆꯤꯡꯊꯔꯦ. ꯀꯨꯗꯥꯝꯗ ꯐꯥꯎꯕ꯭ꯔꯣ? ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄꯒꯤ. ꯏꯀꯥꯏ. ꯅꯪ ꯀꯨꯗꯥꯝꯗ ꯍꯦꯔꯣꯅꯦ. ꯁꯨꯝ ꯍꯥꯞꯄꯒꯦ. ꯂꯧꯊꯣꯛꯈꯣ ꯁꯤ. ꯁꯥꯏ ꯊꯝꯃꯨ. ꯍꯥꯞꯄꯨ ꯌꯥꯔꯦ, ꯀꯩꯗꯧꯒꯦ? ꯑꯩ ꯆꯥꯕ ꯍꯧꯔꯒꯦ. ꯌꯥꯔꯦ, ꯆꯤꯡꯗꯤ ꯊꯨꯒꯥꯏꯔꯁꯤ. ꯍꯧꯔꯦꯀꯣ? ꯍꯥꯎꯅꯤ. ꯗꯣꯂꯥ ꯅꯤꯡꯒꯥꯏꯔꯦ. ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯈꯔ ꯂꯤꯛꯑꯦ. ꯉꯥ ꯃꯔꯨꯝ. ꯍꯥꯡꯗꯣꯔꯁꯦ. ꯐꯨꯜꯂꯦ. ꯑꯩ ꯇꯧꯁꯟꯅꯕꯅꯦ. ꯉꯥꯛꯀꯣ. ꯆꯥꯕꯗ ꯐꯥꯒꯤ ꯇꯧꯒꯅꯨ. ꯉꯥ ꯃꯔꯨꯝ ꯍꯥꯎꯋꯦ. ꯉꯥ ꯑꯇꯥꯎꯕꯅꯦ. ꯑꯁ ꯌꯦꯡꯉꯨꯅꯦ, ꯉꯥ ꯑꯇꯥꯎꯕ. ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯉꯥ ꯃꯔꯨꯝ. ꯑꯇꯩ ꯄꯥꯝꯗꯦ. ꯃꯄꯨꯝꯅꯤ ꯅꯪꯒꯤꯗꯤ. ꯉꯥ ꯃꯔꯨꯝꯁꯦ ꯄꯜꯂꯗꯤ ꯑꯁ ꯐꯔꯛꯇꯤ ꯇꯥꯅꯤꯍꯦ. ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯑꯃ ꯀꯩꯅꯣꯝ ꯁꯦꯝꯒꯗꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ. ꯉꯥ ꯏꯔꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ. ꯉꯥꯁꯦ ꯏꯔꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ. ꯀꯩ ꯉꯥꯅꯣ ꯈꯪꯕ ꯅꯪꯁꯦ? ꯍꯥꯏꯕ꯭ꯔꯥ? ꯈꯪꯗꯦ. ꯔꯧ ꯑꯇꯥꯎꯕ ꯍꯥꯏꯒꯗꯕ. ꯃꯔꯨ ꯌꯥꯝ ꯌꯥꯎꯗꯦ. ꯍꯥꯎꯋꯦ ꯌꯥꯝ. ꯀꯩ ꯉꯥꯅꯣ ꯈꯪꯗꯦ ꯍꯥꯏꯖꯟꯕꯅꯤ. ꯅꯪꯗꯤ ꯈꯪꯗꯕ? ꯈꯪꯉꯤ, ꯔꯧ ꯃꯕꯣꯛꯅ ꯍꯥꯏꯗꯨꯗꯤ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯈꯔ ꯆꯥꯕꯤꯌꯨ. ꯌꯣꯡꯆꯥꯛꯁꯤꯡꯖꯨ ꯂꯤꯛꯑꯦ, ꯄꯥꯝꯃꯨꯏꯌꯦꯕ ꯆꯥꯗꯧꯕ.
刚才比的呢，啊，ที่มือเราตัวนั้นมันตะมางเลย 不过啦，咱们找呢，把它晒熟。好嘞，好嘞。ngà mà thôi ngà xem ta mới thôi cái tao mình đưa sang một cái ngâm mà cũng sai cái nào sai cái nào ngà của tôi chơi thâm rồi mà pa mà păng mà ngà là sao được ừ. anh tàu cái cái đồ làm những kinh thế đấy nhưng tôi đang xài gì có anh sáng chuối rồi qua cái bò rán này bò rán có thơ đấy khi ra được khát tàu ấy cái rơi rồi mà luôn đi hỏi em vợ ngà mình quá hồi ngà mình nhâm pan này thay nó bazar rồi chứ còn sao thôi vô lấy bóc cùi là cái pin cái ai bài giờ to vào đây
ꯈꯥꯗꯤ ꯈꯥꯕ ꯍꯥꯎꯗꯤ ꯍꯥꯎꯕ ꯀꯩꯅꯣ ꯑꯗꯨꯝ ꯈꯥꯏ ꯄꯀꯣꯔꯥꯁꯦ ꯆꯥꯎꯋꯦ ꯑꯩ ꯈꯔ ꯄꯤꯛꯄ ꯑꯃ ꯆꯥꯒꯦ ꯆꯥꯎꯃꯜꯂꯦ ꯌꯥꯝ ꯈꯨꯆꯥꯎꯗꯤ ꯆꯥꯎꯋꯦ ꯆꯥꯛꯁꯤꯡ ꯈꯤꯇꯪ ꯌꯥꯝꯃꯤꯕ ꯌꯥꯝꯃꯦ ꯑꯩ ꯉꯁꯥꯏꯅ ꯆꯜꯂꯛꯇ꯭ꯔꯕꯅꯦ ꯉꯁꯤ ꯆꯥꯛꯁꯦ ꯃꯥ ꯕꯤꯜꯗꯤꯡ ꯁꯥꯔꯦ ꯕꯤꯜꯗꯤꯡ ꯑꯣꯏꯔꯦ ꯄꯨꯛꯇ ꯕꯤꯜꯗꯤꯡ ꯁꯥꯔꯦ ꯆꯜꯂꯦꯅ ꯅꯨꯡꯇꯤ ꯆꯜꯂꯦꯕ ꯅꯪ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯃꯥꯕꯣꯛꯅ ꯑꯋꯥꯕ ꯄꯤꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯂꯞ ꯂꯣꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯌꯦꯕ ꯉꯥ ꯃꯔꯨꯝꯗꯤ ꯕꯦꯁꯅꯤ ꯆꯥꯛ ꯀꯞꯄꯛꯑꯦ ꯆꯟꯗꯤ ꯆꯟꯗ꯭ꯔꯦ ꯈꯨꯅꯤꯡꯗ ꯄꯤꯔ ꯅꯨꯡꯁꯤꯠ ꯈꯛꯇ ꯆꯥꯕ ꯑꯝꯗ ꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯣ ꯃꯌꯥꯝ ꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯣ ꯂꯥꯏꯞꯇ ꯆꯥꯁꯤꯔꯣ ꯂꯥꯏꯞ ꯊꯥꯔ ꯆꯥꯁꯤꯔꯣ ꯍꯪꯉꯒ ꯁꯤ ꯆꯥꯎ ꯍꯥꯏꯔ ꯅꯃꯥꯏ ꯆꯥꯏꯗ ꯄꯛꯇꯕ ꯋꯥꯈꯜꯗ ꯂꯥꯛꯏ ꯀꯣꯛꯁꯦ
야들. 맛있어. 차 등에 뭐 차 텀비어. 그죠? 미래로 살랍시다. 승부 처리. 빠 양카이님아. 알아. 비디오 시 로이파이 미베다 먹다 타이거츠리 라이크 셰어 서브스크라이브 코멘트 오브람.